Alhamdulillah, aikoy momin Musalman ngaktani afong bamit na ubang amzadrabasu imit na uzaraga thaza bagumna Allah abu asing mamapuwa makaktani haina thazaribani amasung Hazrat Muhammad sallallahu alaihi wasallam bu asing ba arwai ba rasulni haina thazaribani loinana Allah rasul amadi din Islam bu isa gi thawai di suhena nong sijaribani Kanagumana Allah Rasul amadi din gi mayokta phong na singnar labadi iman wala kudimak na tumina khak lepham thokte andak marak BJP ki spokesperson oiba Nupur Sharma amasung Naveen Kumar Jandalna Nungsiba Rasul Hazrat Muhammad sallallahu alaihi wasallam gi shan abadi matik mogun gi mayokta wafam kara hai ki bagi matangda dunia prithvi gi wafam kudimakta protest satari wafam asing matangda tang tara manga thataruk sok lisingani kuni thoida Jamiatul Ulama Bengun gi office ta miyam na khanar phamatungda langiba tang tara taret thataruk sok lisingani kuni thoi ing irai numit juma matung pung ama makhai hekta ba matangda Jamiatul Ulama Bengun gi office mamang maktada protest ki thora mama pangthok pa haina lepnare hai ba protest asida praja miyam na saruk ya biu haina Jamiatul Ulama Bengun gi maikai dagi noruk na darkhas tawjari